Khuyathong da leiba Pctc oil pump amadi North AOC da leiba Bakliwal Enterprises oil pump asi rotation 9 na numit chupa thau fanghalagani haina KFNPD ki director K Bono na lauthorakli. Sangai Pro da leiba KFNPD ki office ta pangthopa pau gi mifam da director Bono na wafam asi lauthorakhibani. Mahakna makha taraduna state asigi law and order gi fibam fagalakpa amadi miyamda podyan yaudaba thau fanghanabagi pandamda IOC ga tanaduna PCTC amadi Bakliwal oil pump asi ngasidagi hauna rotation da 24/7 hangnaba khongthang laukhatpani. Makha tana miyam gi demand hengalaklabadi atopa oil pump singsu numit chupa hangnabagi khongthang adumak laurakani haina fongdokhi. Logi wangmada laira khulakamadi lambi matai da thau yolibasi Prevention of Black Marketing and the Maintenance of Supplies of Essential Commodities Act 1980 amadi Petroleum Act 1937 gi makhada chairak phangba yai haiba wafam director sana thamladuna black da thau yolibasing asna maihau langpok amadi pamdaba thodok sing tholakpa yabagi oithokpa chawnali masina maram oraga black da thau yonbagi thaba si makhata na Chathandanaba District Singi SP Singda Kanganki Lake Hairi. Paugi Mifamadu da KFNPD OSD Hobom Bobby Susarukaki. See Amorum the demand driven Dugumba Kaino money, step of money. Demand later the Kajuman Mayamoma Laidana Sigumba. Kano thieng na hang basi aduga 24-hour hang basina moi economically viable oiba business ta hena phani haibagi moina leiragadi atopa pamjing na su sumaina dum 24-hour hang ba yabagi aduga moina su hangning bagi sigumba kano sil tanja silakani na khanjai